Ibomcha Narasingha Raja Gambhir Singh Navy gi commanding officer oina thabak paiduna mahakki mityeng amasung lamjing lamtak ki makhada leirakpa sida British officer singna Navy gi lanmi oibagi thakadu hanagi changdagi hengatna phagalakpa urame amasung makhoina Navy da thajaba thamlamdabadu mangkhirame aduga Kristab talising amaga chanipan kunmari asige October thagi loiramdaida awal singna kasar chathariba makhoi gi lalong hongduna kasar gi nongpoklom gi matai oirapna leiba dut patli haina kawba sahar machama kudum chansilaga makhoi gi lanban lingkhattuna tengol saraga leirame British ki Silet Frontier gi authority na dut patli da leiriba Burma gi lanban asi thugaina bagi damakta British lanmi mapayama Lieutenant Colonel Baun Buluching Handuna Kasada Laklaga Jatrapur da Raja Gambhir Singh Navy gi manakta lanban semgalaga tengol saduna Kristab talising amaga chanipan kun mangagi January hogalakpadagi leirame makhoi asi dut patli da leiriba Burma gi tengol aduda Siletagi laklaga Kristab talising amaga chanipan kun mari gi December thada landaduna awa tengol buthugai na bo hona badu ngamdaduna handoraklaga lanmi thomjilakpa ngaiduna leibani aduna Kristab talising amaga chanipan kun mangagi February gi tarik kun taretta Silet ki Frontier Infantry gi commandant Colonel Ines na achauba lanmi mapayama puduna Jatrapur yawna laklaga Jatrapur asida leiriba Lieutenant Colonel Baun gi lanmi sing aduga punsin khirame masi dut patli da leiriba Burma lanmi sing adubu takthoknabagi pandamdani British ki Jatrapur da leiriba lanmi sing na dut patli da leiriba awa lanmi sing gi mathakta landanabagi thaurang tongnaringaida awa lanmi sing adu dut patli gi lanban thadoktuna Manipur romda lan handokthibagi pau tarame adudagi thintadana Raja Gambhir Singh Navy gi commanding officer NARASINGH ga loinana awa lanmi sing gi khongol liba amasung matung inaduna landanabagi pau tanarame pawadu phangmadagi Raja Gambhir Singh Navy gi sifai chamnga maribudra mari adu puduna makhoi gi commandant Ibomcha Narasingha amasung Lanjinglen Raja Gambhir Singh thunamak British lanmi ga loinana awa lanmi sing bu khongol liraklame hariba matam asida lambi thongi khudong chadaba nong singi phibam phattaba asina chingba maram kharadagi British lanmi sing do lengam sangam dabadagi awa lanmi sing do tanaba phanglamde aduba makhoina halaklaba matamda Silchar shahar gi kharomda leiriba tilain ko ching adugi chingthakta awa lanmi sing ga chobo mapayama tengol saduna leire haibagi pau phanglame pau asi tabada British lanmi Lanjinglen ani amasung maitai gi Navy gi Lanjinglen ani punna phaminaduna wari tanakhe asumna khana neinaraba matungda lalam maikai yenthoknaduna British lanmi singa Raja Gambhir Singh Navy ga punna tilainda landana ba changsilame maitai gi maikaina nongchup lomdagi aduga British gi maikaina nongpoklomdagi landana ba lanthong sinaduna lalam mani makta matam tanja yengnaraga awa tengon tamna changsilame maitai Navy gi manungdasu Raja Gambhir Singh na wang maikai amasung Navy gi commanding officer na makha maikai puduna lalam samji khainaduna lanjang laklame machin manau kainiramdai gi matamda haina khibadi lan mai paktuna magi maikai da lan loirabadi mai thaduna maikhu nongmadon da kahallaga maikai du lan loire khangna si haibasini Ibomcha Narasingha koiren pat isit ngai matam maduda makhutna phangna wa macha sing manga kakning khibadu ningba thungle yetta oida leramba wa sing nongmaina kapthuraga mamangda changakpa hakthengna ba walan me masagi thangsang sattuna makhut pe na yanthure maikai amaromda leramba wala loi sing pumnamak awanglomda haigat khibana haigat khre nongpoklomda ta khibana ta khre amasung asukpo umang thiduna thawai hingna ba chena khibana chena khre awalan missing amatta leitre makhoi commanding officer gi lanjangda hai singlaba matau aduda Raja Gambhir Singh Navy gi nongmei paiba sifai chani yangkhai adu asoka panthoi na yaudana
nganna lan loiduna hakchik langba phangjari matam asida machin manau kainaramdai gi wahidu tahoba commandant ki bodyguard singna mai hogatuna atiyada lan loibagi khudam ulasi hairami adabu ibungsi Narasinghana haide guru gi matung sebok na ingadabani yambung serjut na guru ni yambung gi maikhuna atiyada karaktriba makhai aikhoi rom gi maikhu kahan ba yadri haina khumlaktuna raj bhakti ulakhi maitai gi awang lalam raja gambir singh na puba lalam dasu thoidok na kuina changna awasing bolan sokna ki banatte maitai lan mi sing bo sittana khalamba wa lan mi sing ado mamit mana choiba yadana pung amarom kapnaram laga haktheng na thang paiduna yanabagi thak to lak padadi chelhobana tana makoi gi thawai hingani haibagi thajaba leiramde maram asina makoi na British na puri ba mai kai nong poklom da thomjilaga Manipur rom da chen khibagi thawrang sem saraklami Raja Gambir Singh na mahaki mai kai lan pakle awalan mi pe na ba hatle haibase manaw ibungo amasung mahak loinariba levi sifai sing da khanghan na ba mai hogatuna maikhu kahlakpa matamda tilain chingon gi nongchup mai kai gi lalam gi kha mai kai puri ba saruk tu gi maikhu pangkan kanadana thagalakpadagi atiyada thoina khenadana kakhalakpadu Raja Gambir Singh na urami amasung thintadana samji khainaruraba lanmi anido British ki mateng pangnanaba punsillaklabada Raja Gambir Singh na manaw gi pukning thogatna kayam kuire inaw gi dilan loiba haina pawhung birakpada manai subedara mana nanai khoi pungani muk phajare haina khumakhi pawkhumduda Raja Gambir Singh na manaw ibungo Narasinghha gi lalupna magi dagi yamna hana lan loikhi haibasi khangkhirame aduna makha tana takpirakhi aduga kaidawre maikhu thagalaktabadi wahangduda manainu khumba nungairaroi haiduna nanai aina bevhar thokte haiduna thagat handabani haina Narasinghha na khumakhi asumna ngaihak ngangnaraga British ki maikai rom da leiriba walan mi singdugi mathakta tilain gi chingdon singdagi nongmai kapa hokre awala loi pumnamak siba natraga thaidoktuna chen khiba haibasida lan thengnabada ayambala loi sing nakan ani na chaptuna hatkirame tilain lan phamasida British ki officer sing Mr. Tucker F.J. Grant Captain R.V. Pemberton Lieutenant Singh bana Raja Gambir Singh Levi ki commandant Ibongsi Narasinghha mahaki Levi ki sifai sing amasung Raja Gambir Singh bo hana khanglamba adudagi hena yamna hakchinna khangkhre makhoi gi mapana tilain gi lan pham simai pakpani haibasi chapchana khankhre aduga awalan misingna tilain gi lan da mai thiba amasung makhoi kharana lanban thadoktuna chen khiba sidagi di ahom leibak kasari dimasa gi laipak Jentiana chingba lamdam singda leiramba walan mising tathokpa loibagi mawngda laktuna British singi phibam phagalaklami asumna Anglo Burmese war gi lalong hongakpa sina British East India Company gi government na awasingbo makhoi gi frontier da amukhanna ka henjilakpa ngamdanaba British ki asoba lanmi mapayama semaga kasar phauraga Manipur tampakta thajinduna mafamdudagi awasingbo tanaduna makhoi gi maraibakta tansillaga kaisum sangda changhallaga phage haina khanaduna thaurang asi lokhalaklamni hariba lanmi mapai tengol asi semnaba amasung masamakna lamjingba amasung lanjing puren oina thabak taunanaba British India awang nongpok thangba rajyagi Bharat ki lamkhai amasung ngamkhai gi luching puren oiriba Brigadier General Mr. Soldhambo thabak thintadana lokhanaba Governor General na yathang thoklamni mahakna British ki maikai asomda amasung Bangladesh ta leiriba British lanmi sing khomgatuna yamna chauraba lanmi mapai ama semgalaga madu puduna Christopher Lising amaga chanipan kun manga sige February gi mayai adwaida kasar lebak ki baskandi kauba jiri turen gi mapanda leiba mafam aduda anoba thorang gi damakta thonglami
Baskandidagi mahakna lanmi tengolduga loinana Manipurda sangsinnabagi thaurang pumnamak sem sarame. Adubo lambi thongi phibam phattaba kumgi nong na matam ngan khatna sahi sigi February thagi ahanba chayondagi taba horakhiba amasung tin kang kangkhalaktuna laina tinana chingbana landarakpa horakhibana Brigadier General Suldhamgi honaba pumnamaktu mahiyalamde. Maram asina mahakna khangba yaba khanglaba matungda sahi sigi March ki tarik 13 da thaurang sida mahakki upai leitre oithoklaroi thabak haibadu oire haina British East India Company ki Supreme Administrative Council da report thakirame. Asumna British oina lokhat kadaba thaurang amasung thausil gi lalong lokhat pangamoidabagi mawong mataw amada leirame. British singdi lalon belak panina tok pasuyai adu maitai gi de mamale bak handok pagi wafam nina tawdaba yade aduna Anglo Burmese war gi Manipur da British ki lanmi thajinduna Manipur tampak tagi awalan mi tanthokkhina bagi thausil thaurang da Brigadier General Suldhamna oithoklaroi daba thabakni haiduna Baskandi dagi hankibada akaiba leite adubo asiguma tanja sida kudong chaba lauduna Manipur da landaraga Burmese singbu tanthokke Manipur handoke haibagi pandam amasung asada maitai gi lanmi lok levi lingkhatluriba amasung levi sibu sangduna senariba Raja Gambhir Singh amasung levi gi commanding officer Ibomcha Narasingha anidi sathina ningba kairami adubo hariba ningba kaiba sina makoinida kari tawgadabagi haibagi lamdangda palefam ama phangnabagi wafamda laklamme makoi anina makoi gi levi sobedar zamandar na singba sifai gi officer sing amasung sifai singda hadaki khudong chaba simanghanba yade haina khanaduna soldamna sip nanthokhtuna chatkhiba sida kari tawsige haiba wahanga loinana khana tanarame. British na harau ringai tanja makoinu su hau chongluriba talak amasung awasingna maning halingai matam masida yaihaudana karamba matamda yaige haribano asigumba tangna lakpa tanja si khudong chaba simanghaningde mayamgi kari wakhal leibage haina wa hudoklaga munna khanaraga matungda mayam adu sirabasu changlabasu Manipur di yoramlasi haina chap yungna lepnare maramaduna makoina Brigadier General Suldhamna ngamdraba thabakadu soidana pangthokke haiduna British select laiba pumnamakki mamangda chongthoklami maitai singna pukhalakliba wafam se maitai gi maranai oiba wafam nina Governor General na so makoi gi apambado makoina tawningbada tawjakhiba aduda karisu hainingai leitaduna thoidokna wa hairaklamde adubo select headquarters ta leiriba British officer Lieutenant Robert Boyle Pemberton de mahak Raja Gambhir Singh na hairiba landa khongchat asida irang yengba mi amoina makoi ga loina na chatluge mahakki thabakki suti pibiu haina darkhas tharame select ta leiriba British officer Singh na hairiba wafam sing asigi e pause British ki Supreme Administrative Council ga chatnaraba matungda Manipur da Raja Gambhir Singh Levina lanjangbagisu Pemberton gi suti gi soyaba phanglame maramasina Raja Gambhir Singh Levi gi luchinglen amasung lanjinglen commanding officer amadi makoi gi makhada sobedar manga zamandar tara havildar tara naik kun manga amadi sagol lanmi sardar mari makoina lanjingliba khongmi chamnga amasung sagol nifu punna lanmi chamnga mari budra mari amasung Lieutenant Pemberton Manipur handoknabagi landa lanjang Krista Kalising Magasanipan kun mangagi megi tarik tara tagi tholak pasida sifai sing amasung officer sing na Jatrapur headquarter dagi nong yamna chuman kibana asamba lambi da chatpa yadaduna akoiba lambi da lakpadagi me thagi tarik kulhom doida Baskandi da thunglarni hariba Baskandi asida nongma tang kun mari asi phairaga megi tarik kun manga dagi Manipur omda changsen bagi khongchat haurami Raja Gambhir Singh Levi gi sifai sing asina kasar gi Baskandi dagi Krista Kalising Magasanipan kun manga sige me gi tarik kun manga da
Ziri turen lanthokhtuna laklaga Lakhimpur gi manakta leiba pathi komthi oina tauba mafamdu lanthoklaga Barak turen gi awang thangba torbanda leiba chingsang amagi paring inna lakhirami Hariba chingsang pareng asi induna chingkhong chingya da chatpa lambi sidagi hendoraklaga Ziri turen gi nongpok thangba torbanda thunglami Makoina mafamdugi nongpok thangbada leiriba umang wamang adugi matai amada potharami Chagi sing thongduna charaga umangduda hing lekhirami Nongalaga hariba Ziri turen gi nongpokta leiriba umang asidagi chingkaba hongduna chinggi lambi da laktuna mamanglomda changsilakpana chahi sigi June gi tarik amada munjiron kona hariba mafam maduda thungki Maram asina lambi adu nan bada chatpa yadabadagi munjiron konada numit humni paiduna pankirame Makoina munjiron konada thunglaba June gi tarik ama asida makoina siletagi purakpa chengjen lanmi gi lanchak adu loikhirame cheng leitrabaduda Raja Gambir Singh Levi gi luching puren amadi lanjinglen puren oriba Raja Gambir Singh amasung commanding officer oriba Ibomcha Narasingha anina munjiron kona gi chinglakki chingonungda khunda leitariba chingmi khulakpa singga ngangna sanaduna makhoidagi cheng walaga chaba horaklame chingmi singaduna tairiba chengi mamalde yamna honglame adubo aduk yama mi chatuklom adugi chanaba cheng punna hektamak phangba haibadudi wana thoklame maram asina cheng phangdabana ayamba chinglambi gi mafamduda awaba nanglame Kongchat sida yauriba British East India Company ki lanmi Lieutenant R.B. Pemberton na Levi gi sifai sing akhang kanba amasung makhoi gi wakhanda ninglibaduna thongna piba amadi lingjen na chaba thakpa phanglaktaba matamda pukning fajinduna chara hendokpa ngamba aduda angakpa mataw ama pokhirame maram maduna mahakna masimasu hairame Raja Gambir Singh gi lanmi sing ado maitei ngaktani Makoido chaboi chadaboi tauraba Nong suduna lambi su phatkidraba adu maktada kanamatana su beratonga de harau harauna adum chali wabana choktharaba matam aduda su pothaba leitana irang ei makru hairiba turen singa silanthoklaga u yalaga thongsai masini Maitai leibak handoknabagi damak changsalakliba Raja Gambir Singh amasung Ibomcha Narasingha anina Ningthoumacha oirubagi thongdang Maitrabak Manipur gi Raja Gambir Singh Levi gi sifai singna makhoi commanding officer Ibomcha Narasingha gi lamjing amasung yathangi makhada Kristab talising amaga chanipan kun manga sigi June thagi tarik 10 gi anganba yuktagi Ei turen gi kharom thangba torban dagi mamanglomda changsilaktuna Manipur tampak ki nongchup ithang thangba matai gi ngamkhaida sandokliba loiching phawaiching haina maitaina thonba chingjau gi chingon chingkaba hoduna mail 10 ga masung amarom lappa lambi da chattuna chingjau silanthoklaga numit sigi numit yungba pung 12 rom taba matam adwaida maitai khul maklan da thunglamme makoina hek thungbaga Levi gi sifai singi chana thaknabagi thaurang taunabagi damak thabak sinaraga makhogi makok thongbalu chingba amasung lanjinglen ani aduna awalan mi singna Manipur gi tampak lamdam gi karam mafam sing karam phibam da lanban natraga tengol saduna leibage makhoina kari khulai paiduna makhogi laifam sing tengona chingbadu ngaklibage amasung karamna senaribage hairiba singi I paw launaba thabak laukhatuna leirame amasung makhoina pamliba sing adu phanglame mama leibak puning tamhannabagi damak changsalakliba lanjang asida Raja Gambir Singh Levi gi luchingba singna maklangda leiriba maitai macha sing adugi chana thaknaba thibagi koichat chaluba Levi Singh gi sifai sing dagi pangliba pawdi Imphal Kangleidagi Khanung Sublomda mile 12 rom lapna leiriba khun mayang kaino amasung kaino wasigi atopa maikai amaromda leiriba chingmi khun nunga khun haiba khungang ani sigi mafam amamamda awagi lan ngakpa sing amasung lanjaba singna leinabagi damakta lanban macha ani khak saduna awalan mi singna lan sangduna leire haibasini Levi gi luching puren Raja Gambir Singh Levi gi commanding officer Ibomcha Narasingha
amasung British ki irang yengba lakliba officer Lieutenant R.B. Pemberton na khana neinaraba matungda Levi gi sifai kang amana Commandant Ibomcha Narasinga masamakna nunga khunda landaduna amasung Levi gi sifai kang amana Levi gi nayak purna singna mayang kainauda landaduna awa tengol thugai ba haina lepnaduna Ibomcha Narasinga na awagi mathakta landanabagi ahanba khongjanggi khongthang amasung lanjang paikhalami masina Manipurda thokpa maitai awagi chahi taret khuntakpadagi Manipur bu kannabagi ahanba soknaba lan suni Manipur handoknaba semkiba Raja Gambhir Singh Levi gi commanding officer Ibomcha Narasinga na Levi gi sifai chani rom puduna Christapta 1975 gi June gi tarik tara irai numit ki nungthil pung ahum taba matamda Imphal gi khanong suplomda leiba nunga khunda awasingi mathakta landarami ngahaki oina nongmaina khut thongnaba aduda awalan mi kharadi halami aduga khara mana makoina lan ngaklamba lanban machadu thadoktuna chenkhirami makoi chenkhriba kharasi maitai gi konunglen kangla manungda leiriba matamdugi kangjaibungda sariba makoi achouba tenggonduda chensenkhi maikai amaromda naik purna singsu Levi Sifai Company mari puduna mayang kainauda nungthil pung ahum tadringaida thungduna awalan misingi mathakta nongmai kapsinduna landarami mayang kainaugi lanpham masidadi awagi lanban sanglamba laloi ayamba hatkirami adubu khara amadi lanban thadoktuna chenkirami mayang kainodagi chenkriba awalan mising adusu makoigi maitai konunggi kangla kangjaibungda tengol sariba awagi mapung oiba tengol aduda chensilamgani haibagi thajaba lei yegnaba awalan misingna tengon saramba thugairaba matungda lalam yenaduna samji khaiduna chanakiba Raja Gambhir Singh Levi gi sifai sing adu makoigi lanjinglen ani ga loinana matam chana makoigi maklangda leiriba tengonda harauna halaktuna thunglami